Arambai News Guwahati Maitilon ki pau tabiribasing bu yan hanlumuktada chingangbam Susitrani na khurumjari. Hujingasigi samlappa mriba pau sing lubirase. Assam amadi Arunachal Pradesh ki ngamkhai paringda ngamkhai wathok kamari lenyana chayitnaba hengalakli. Lakhimpur gi Pothali Paharda Arunachal na Assam gi lam khupchinba leptabagi mayokta asugi activist singna sirin protest chathakre. Asida sunatana missing fruit amadi lehausa kayana leiramba mafamsingda Arunachal na makogi permanent wall na chingba khajinduna Assam gi lehaucha sing tankhairaki ngasisu tankhairappa leptri adubu Assam lengak na tumina yengduna leithoi haina mafamasigi lehaucha singna pendana wakatnarakle Mathang Assam gi mayum makai mangkhibadagi changjafam loduna leiriba laika dhodhia gi miyoising Jorhat amadi Sibsagarda mokogi tangtaba leifam ama pinanaba himanta lengakna hotnari madugidamak mafam asigi miyamgi ayaba launanabasu hotnari Naubaisada makoi imung chamapan gi lam pibadu naubaisagi miyamna yarakhitabata natana laika dhodhia gi miyamna su yaningdabadagi yagadaba mafam ama phangnanaba hotnabani soidana phangangani haina CM na thajaba pikre Nakalamaromda ngasi CM Himanta Biswa Sarmana yamnamak phajaba wakhalona moina Bihu amadi pujagi damak Marwari dagi sel khairoidabani Esmis Naharul Singna masana sel putoktuna bihu pangthokadabani Silpi Divas amadi Rabha Divas ki damak mingondagi sel khaibagi mathau tade Marwari dagi sel khaibagi mahutta Marwari singbu bihu pangthokhanaba sinbigadabani haina CM na haiki AIUDF ki phirep ngasisu hongba kawba leitri handakti Raya Sabha gi mirep makogi party dagi thagatkani masida opposition party singnasu sogatpiu hairakre Cheraga sida Congress na kanaga su tanaramba tawdana maranai mirep ahum puthoknaba honarakpadagi BJP alliance ki mayokta semgaliba opposition gi apunbada chingkhainaba haurakre Assam gi Bozali dagi pakhang macha Rahul Das ki yamnamak thagatningai amadi tamjaningai amoina mahakna mangjaramba mangphaunaragani Kwa amadi chagi dukan macha ama mama macha na phamduna hingnanaba hotnajariba Rahul Das NEET exam pass tawduna ngasidi AIMS medical tamlagani adubu amuke hena nungairibade mahakna medical tambada changba senpham Assam lengakna puthoklagani hairakhiba asini Manipuri MG and Regagi Sinmi Singh the Pithoknaba Kusumal Center na Thadora Krabasu Manipur Lengak na Pazinduna Tamlivasi Karigumba Lagliba February Nipan Fabugi Manungda Pithorak Trabade Mathang Numit February Mapandagi Chingi District Sing the Laiba National Highway Sing Tingba Yauna Makal Kayagi Eva Kongjung Changsinaba Kangpokpi Area Village Ship Singna Warep Lokre Manipur Lengak na Pazinduna Tamkibadagi Laraba Lomi Simi Kaya Awaba Mayoknari Hainasu Pendana Wakalaki Manipura Mikhal Manungda Pamdaba Thogdok Thoktanabagidamag Hauzik Pawada Central Armed Force Police Company Yankai Siznaba Haukre Atopa Company Humbudra Manga Amagasu Thunglaragani Hairi Seda Sida Puna Polling Station Lisinganiga Chamapan Humpunipan Oiragani Hauzik Pawada Postal Ballot Mio Lisingahumga Chamapan Marfu Mangana Submit Torakre Masigi Manungda Lisingahumga Chani Tarani Toina Masagi Chahi Marfugi Mataktalaiba Mio Shingni Aduga Chatret Ka Humbudra Humdoina Person with Disabilities Ki Mio Shingni Haina CEO na Khangalake Jiribam District Election Officer na Paumishingda Pongdorokiba Matungina Handaki Mikhalasida Jiribam da Punna Polling Station Nipumarida Punna Voter Lising Kunmapan Supna Nipumarina Bot Tadaragane Polling Station Singasigi Manungda Tarahumdoina Saharni Aduga Kuntaretna Kungangni Hairi Polling Station Mangada Nupi Employee Kaktana Election Duty Tawanisu Hairi Manipuri Assembly ki Mikhal ki Mangoina Sakhang Naraba Manipuri film actor Kaiku RK Samrendra film saga gi Miyoi Nipuga Konana BJP ta Changkre Handakta Pangthokiba Republic Day Peretta Nupina Luchingba Self-Help Group Sing Amadi Cooperative Society Sing da Yumpham Oiba Meghalaya Tebluna Ahum Suba Position Laurakre Panbayai One District One Product and Kasi Haiba Theme the same kiba Uttar Pradesh ki Tebluna Best Teblu Taki Aduga Cradle of Traditional Handicrafts ta Yumpham Oiba Karnataka gi Tebluna Ani Shubha Mafam Kanbangam ki Arunachal Pradesh na Tawangda Laiba Ngangpa Natme Buddha Pakta Phut Chama Supna Mari Wangba Changkholaba Jati gi Phiral Ama Hokiba February Ahumda Chingkhatuna Paihankre
Tawang saharbu yengtharakpagi moongda foot lising tara wangbada yungliba jatigi firal asina altitude ki maikaidagi lebagasi oina khwaidagi Anisuba khwaidagi wangba firalni haina Arunachal Pradesh ki CM Pema Khanduna tweet tawrakre. COVID pandemic na maram oiduna welfare protection official singna Fattaba miyoi singna laina lamba phangba pikliba ngang singbu ngak senbada khudong chadaba kaya mayok na khibadagi Japan da haukiba chahi Englishingani kunmathoi asida child abuse case record oina lisingani ga chamaga humbudra phangki masi mamang chahi dagi chada 1.8 hengalakhe Nakalamaromda nongmada COVID case lising marfutamanga gi changda phangbadagi Japan lengakna Tokyo made atei prefecture tarahumdoi konduna quasi emergency chayol amagi muk sangdok hanabagi khanaba hokre Tawbagidi haujiksu Japan da COVID na sibagi chang US amadi Britain dagi yamnamak hanthari bani US ta million amada taret dasmik ahumari aduga Britain dana million amadana lising ahumga chamri marfutaruk sibada Japan dana mamang chehi September thadagi khwaidagi yamna sigiba numit haukiba January 13 da million amada sino dasmik ahum khaktamak COVID na sikhi Japan da apunbagi misingi chada marfumukna COVID vaccine animak kapthokle aduga booster dose kapkibana chada mari khaktamak ngairi South Africa ki sekpi singda phangkiba aduga haujikna miyoibada sandorakani haibagi akiba lairaba neocop haina khangnaba coronavirus ki anowa variant asigi matangda makha tana thiumba chathabagi mathau tare haina WHO na hairakre Anowa variant asina soklaba miyoi ahumgi manungda amadi hatpangami haibagi wafam mangda thamlaga haujik phawbadadi mahik asina miyoibada sandoraktrabasu mipainabadi poknaba haurakle Sekpi ki coronavirus asi yamnamak khanthaningai oi adubu media na sandorakliba kiningai oiraba report asidi yumpham yaudri haina health expert singna phongdorakle Panbayai neocop asi yan hanboina Englishingani tarama thoida sekpi da phangki adubu report matungina mahik asi ngasi phawbada miyoibada phangdri haire Myanmar junta na phamlok thokraba democracy luchingba Aung San Suu Kyi gi mathakta anoba charge kaya amagasu palakre panbayai novel laureate asi yamdrabada chahi chamaga yankai jail da legadaba tongan ba case kaya gi trial maki mathakta palibane case kharagi oina mahak chahi taruk jail da leibagi chairaksu pikhrabane aroibada ngasi gi tentak pamaroiba pau khara Assam da ngasi irai numit COVID ki anuba case chatret ka 38 khaktamak phangkibaga loina positivity rate chada 2.3 tak kumtharakre haukiba pung kunmari sida miyoi 15 laikhide amadi Guwahati da miyoi chamaga humphumanga COVID positive oirakhe Lalhonglu balfa da changbagi lakhiba pakhangmacha hum army na faraba matung Bordumsa police station da sinarakre Assam yauna awang nongpuki state singda handak marak nong chugani hairi ngasi Guwahati dadi ayuktagi hauna nong chiri tabaduna taba khaktana tana khwaidigi ingba haibadusu oikhi IIT Guwahati na energy engineering da anoba bachelor of technology program launch tawkre Dimapur dagi Manipur chatpa passenger singda asaba COVID test report piba Mohammed Samsung kauba miyoi ama Nagaland police na Dimapur dagi phakre Meghalaya da Congress ki marai chaitharakpagi anoba pau amoina CLP leader Amprin Lingdogi mapuroiba amadi MDC Fantin Joseph Lakadong Congress thadok lamlaga NPP changkhre Amprin Lingdosu Congress thadok labai yai hairi Arunachal Pradesh Football Association na CM Pema Khandubu mathang chehi mari gi oina mukasu president oina khankhre Manipur ki governor La Ganeshan na Raj Bhavan da state asigi tongan badharma gi oiba luchingba singa unakhibaga loidana mapung fana COVID vaccine kapthokpada miyamda mateng pangbiu haiki pangthokadaba amadi miyamgi yaifanabagi policy statement kya yaurba Congress ki election manifesto ngasi Manipur gi BT Road laiba Congress Bhavan da phongkhre Uttar Pradesh ki CM Yogi Adityanath na Gorakhpur seat tagi mikhal thengnaba ngasi mirepche pishinkhre Punjab ki CM Channi gi macha thokpa Bhupender Singh ED na Jalandhar dagi illegal sand mining case ta phajinkre akhanaba Mohali court na lagliba February 9 phawba ED gi custody da thakre
ꯗꯦꯜꯂꯤꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯥꯎꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯍꯥꯡꯗꯣꯛꯂꯒꯅꯤ ꯑꯃꯗꯤ ꯃꯣꯜꯅ ꯆꯤꯡꯕ ꯀꯌꯥꯁꯨ ꯃꯤ ꯆꯪꯕꯒꯤ ꯄꯔꯁꯦꯟꯇꯦꯖ ꯀꯛꯊꯔꯒ ꯍꯥꯡꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯔꯤ ꯔꯥꯖꯁꯊꯥꯟꯗꯁꯨ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯀꯔꯐ꯭ꯌꯨ ꯂꯧꯊꯣꯛꯈ꯭ꯔꯦ Odisha ꯂꯩꯉꯥꯛꯅ ꯀꯣꯚꯤꯗ ꯀꯦꯁ ꯍꯟꯊꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯂꯥꯛꯂꯤꯕ ꯊꯥ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗ ꯄꯥꯁꯄꯣꯔꯠ ꯄꯨꯊꯣꯛꯄ ꯍꯧꯔꯒꯅꯤ IMMꯒꯤ ꯆꯤꯐ ꯑꯁꯥꯎꯗꯤꯟ OACꯗ ꯖꯦꯠ ꯀꯦꯇꯦꯒꯣꯔꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯉꯣꯟꯗ ꯀꯥꯞꯁꯤꯟꯈꯤꯕ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇꯦ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯤꯟꯗꯨ ꯁꯦꯅꯥꯅ OACꯗ ꯖꯦꯠ ꯀꯦꯇꯦꯒꯣꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ MSPꯒꯤ ꯑꯣꯏꯅ ꯄꯦꯅꯦꯜ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯇꯣꯃꯥꯔꯅ ꯉꯁꯤ ꯍꯥꯏꯈ꯭ꯔꯦ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯟꯗꯤꯔ ꯃꯁꯖꯤꯗ ꯑꯃꯗꯤ ꯆꯔꯆꯅꯆꯤꯡꯕꯗ ꯆꯠꯇꯨꯅ ꯋꯥꯁꯛꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯍꯟꯗꯛꯅ ꯑꯃꯨꯛ ꯒꯋꯥ ꯀꯪꯒ꯭ꯔꯦꯁ MLAꯁꯤꯡ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯕꯒꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯆꯣꯡꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯄꯥꯔꯇꯤꯗ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯅ ꯋꯥꯁꯛꯃꯤꯟꯅꯈ꯭ꯔꯦ JNUꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ M ꯖꯒꯗꯤꯁ ꯀꯨꯃꯥꯔꯕꯨ UGCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯕꯣꯔꯗꯔ ꯍꯠ ꯇꯔꯨꯛ ꯑꯃꯒꯁꯨ ꯁꯦꯝꯒꯠꯂꯒꯅꯤ ꯏꯟꯗꯤꯌꯥꯗ ꯉꯁꯤ ꯑꯅꯧꯕ ꯀꯣꯚꯤꯗ ꯀꯦꯁ 1,94,333 ꯐꯪꯈꯤ ꯃꯁꯤ ꯉꯔꯥꯡꯗꯒꯤ ꯆꯥꯗ 16 ꯍꯟꯊꯔꯛꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ 108ꯅ ꯂꯩꯈꯤꯗꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯍꯨꯝꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯃꯤꯑꯣꯏ 5,00,000 ꯍꯦꯟꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ Tibetan Youth Congressna Beijing Olympic Games diplomatically boycott tawkhibagidamag US amadi India bu taramna okre Beijing Olympic ki opening ceremony gi mangoidana Uyghur amadi Tibetan activists singna International Olympic Committee building gi mamangda akanba protest chathakre Brazil gi Sao Paulo state ta akanba ichaw thorakpadagi yamdrabda miyoi 18 leikidre 1,400 mukna mayumakai thadoktuna chenakre Texas tagi Miami yona ingmandana phamjinbadagi Kenki amadi Ohio da ice storm ungi nonglei lungsit tholkpa yabagi akiba chawna leirakli America na Saudi Arabia da missile amadi radar system yonbagi yanaba purakre Saudi collision warplane singna Sana International Airport manakta leiba Houthi gi position singda target tawraduna landakre haire Syria da numidang amagi manungda Syria landaduna Idlib province ta ISIS chief hatkiba aduda yamdrabda miyoi 300 hena siki English ngani 18 gi matung masina Syria da chathakiba US ki khwaidigi achauba operation ni hairi Russia ki president Vladimir Putin ngasi Beijing da ma ki counterpart Xi Jinping ga phaminakre khoi ani makna nongchup ki lebak singbu Cold War dagi lapna leinanaba hairakiba ga loidana NATO bu makha dana pakthok chokthok pa yaroi haikre China na Russia gi demand sibu support tawrakli US stock ki puari da khwaidigi chawna stock market mangjabagi record Facebook ki mapu Meta na ngrang sagul sen limit thamkre $1 billion chani ga yankhai mathoi mangkhi Partygate wathokta England gi Prime Minister Boris Johnson gi mathakta pham thadoknabagi sapu maiki kya dagi lakpadagi maki senior aide mari resign tawkhre atai MP singsu resign torokpa yana leiri Bali itharasi Indonesia gi tourist singi mathakta tangjaduna hingba saharni COVID na maram oiduna international tourist sing changlakpa thinglurabagi matung Bali ithat international tourist singi oina amuk hangdokpa hokre ngasi tourist sing puraduna Tokyo dagi direct flight ama Bali da landing tawkhre COVID amadi boycott kayagi marakta Beijing Winter Olympic Games hokre amadi Canada gi Prime Minister Justin Trudeau na COVID vaccine mandate pu oppose tawba protester sing tan khainabagi damak military thajinbagi wafam yakhidre ngasi ge rani Arambai news Guwahati da maitilon gi pau sandok chaba matang solution jabaga loinana tabiriba singbo amkaso hanna kurumjari